ꯁꯤꯒꯤ ꯑꯦꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯁ ꯇꯧꯅꯕꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯕꯤꯌꯨ ꯏꯟꯇꯔꯚꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯅ ꯋꯥꯍꯪ ꯃꯌꯥꯝ ꯁꯤꯃꯥ ꯃꯁꯥꯃꯛ Political activist ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖय ꯀꯨꯃꯥꯔ ꯕꯂꯥ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯡꯊꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕ ꯃꯍꯦꯁ꯭ꯋꯔꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯗꯨꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯒ꯭ꯔꯥꯎꯟꯗ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯑꯁꯤ ꯊꯣꯛꯍꯜꯂꯛꯄꯅꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯂꯩꯇ꯭ꯔꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯁꯨ ꯈꯪꯂꯕꯅꯤ ꯍꯥꯏꯈꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖय ꯀꯨꯃꯥꯔ ꯕꯂꯥ ꯎꯅꯖꯔꯨꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯥ 10 ꯐꯥꯖꯤꯜꯂꯛꯇꯨꯔꯕ ꯏꯔꯥꯡꯁꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯕꯅꯤ ꯃꯦꯟ ꯔꯣꯜꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕꯅꯤ ꯃꯤꯁꯌꯨꯁ ꯇꯧꯔꯕꯅꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯐꯣꯂꯣ ꯇꯧꯗ꯭ꯔꯕꯅꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇ ꯂꯩꯇ꯭ꯔꯕꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯨ ꯈꯪꯉꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯁꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤꯁꯌꯨꯁ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯒ ꯇꯧꯅꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯪꯖꯔꯝꯃꯦ ꯃꯁꯥꯃꯛ ꯎꯅꯖꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯍꯤ 53 ꯃꯃꯥꯡꯗ ꯄꯥꯁ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯦꯛꯋꯤꯖꯤꯁꯟ ꯑꯣꯐ ꯗ ꯆꯤꯞ ꯔꯥꯏꯠꯁ ꯑꯦꯛ 1967 ꯁꯦ ꯄꯥꯁ ꯇꯧꯈꯤꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕꯁꯤꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ 15ꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ 95ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯗꯤ ꯀꯨꯀꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯦꯒ꯭ꯔꯦꯁꯟꯗꯨꯒ ꯌꯥꯎꯅꯅ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯐ꯭रीडꯝꯗ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕꯅꯤ ꯁꯤ ꯍꯦꯔꯤꯇꯦꯖ ꯆꯤꯇꯦꯟꯁꯤꯞꯁꯤ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯦꯛ ꯄꯥꯁ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯕꯁꯦ ꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯀꯥꯟꯗ ꯁꯤ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯁꯨ ꯁꯤꯒꯤ ꯑꯦꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯁ ꯇꯧꯅꯕꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯕꯤꯌꯨ ꯏꯟꯇꯔꯚꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯅ ꯋꯥꯍꯪ ꯃꯌꯥꯝ ꯁꯤꯃꯥ ꯃꯁꯥꯃꯛ ꯑꯩꯅ ꯄꯤꯕ ꯖꯦꯅꯔꯦꯜ ꯔꯤꯄꯣꯔꯠ ꯍꯥꯏꯗꯤ ꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯁꯤꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯔꯤꯕ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯩꯗꯤ ꯊꯥ 10 ꯑꯗꯨ ꯍꯥꯏꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯑꯗꯣ ꯑꯍꯦꯟꯕꯗꯤ ꯑꯩꯅꯁꯨ ꯍꯥꯏ ꯑꯗꯣ ꯑꯍꯦꯟꯕꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯏꯟꯗꯤꯌꯥ ꯀꯟꯁꯤ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯀꯟꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯆꯪꯉꯛꯄ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯗ ꯆꯪꯉꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯁꯤꯗ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯛꯇꯗꯨꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯆꯦꯟꯖꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ 29 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯃꯨꯛ ꯁꯤ ꯑꯦꯛꯁꯇꯦꯟ ꯑꯃꯨꯛ ꯇꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯗꯕꯤꯗ ꯑꯦꯛꯁꯇꯦꯟ ꯑꯃꯨꯛ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯍꯥꯠꯂꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯊꯣꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛꯇꯪ ꯇꯧꯍꯟꯕꯤꯔꯒꯅꯨ ꯑꯁꯤ ꯑꯃꯨꯛꯇ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯔꯒꯅꯨ ꯑꯦꯛꯁꯄꯥयरी ꯑꯣꯏꯍꯟꯕꯁꯤ ꯑꯣꯏꯍꯟꯕꯤꯔꯣ ꯑꯦꯕ꯭ꯔꯣꯀꯦꯠ ꯇꯧꯕꯤꯒ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤ ꯌꯥꯝ ꯀꯟꯅ ꯈꯟꯅꯔꯤ